Manipur Top Channel dagi pau khota update tawjage ngasi April gi tang ani da ngasi phong gi bisi phong sing dagi ni tabu ma'am update oni han hana hauji Manipur da sathiraba laina lai C19 na positive oiba miyo amasu lai habasi miyamna khangnaraba ofam mani aduga hauji laina lai asina naraba miyo esi Lilong dagi ni hairi aduga mahak sahi khaiga humda shure maki mamina Abdul Rahman kawi hauji mahak rims ta treatment kan sathari hairi aduga mahaksi Delhi gi Nizamuddin da mafam da pangthokiba conference ta saruk yakiba miyo amani su makata na pausina phongdoragli aduga mahaksi Manipur ani suboina sathiraba laina la C19 positive oikiba miyo ni Manipur gi oina confirm oire miyo ani sure aduga hauji yamna nuaitaba thawdo amana mu mya Assam da miyo punna miyo 13 positive oikhre aduga makhoi gi main oina Assam na positive oiriba mafam singsi hairagadi district sing da han mara kasar da miyo ama positive oire aduga Golpara da miyo ahum aduga Jorhat da miyo nipan aduga Kamrup metropolitan da miyo mari aduga punna Assam da hauji miyo 13 sathiraba laina la C19 asina positive oire aduga me Manipur su miyo ani positive oikraba matung asida miyo khara masu observation da ai quarantine torokan observation gi damakta lairi haina source kan phungdok naragli aduga ngasi phongkiba tongan ba paper dagi maru oiba paukhtang update tawjarake Manipur da miyoi 10 test tawbada mapan negative oire aduga miyoi amana recheck tawgadari handak ikuidana South Delhi da leiba Nizamuddin religious event da pangthokiba thawram da tongan ba state kya dagi miyoi kya yanaki C19 gi sayak da pangthokiba dharma ga mari leinaba thawram aduda Manipur dagi miyoi khara yaki madugi manungda leingak na khangdokna ba miyoi 10 di C19 na bara haiduna ngasi test tawbada miyoi mapan negative oire aduga miyoi amadi retest tawgadori press na phangwa pawda malem gi oina C19 laina asi lepa leitana sandorakli bani laina asi sandoktana ba mafam kaya seksin tharang lokhali adubo Mars ki thakai aduwa da pangthokiba Nizamuddin religious event da yawruba miyoi kaya ama test tawbada positive oibadagi mafam adumakta da kana amata thokandana quarantine center hangduna thamlakhibani hairi laibak thibadi hairiba event adu loibaga miyoi kya mayumna sana kiba kaya ama yawbadagi mapung phana yingsinba ngamdabadagi tangkak lakhibani Manipur dagi su hairiba event adu da miyoi khara sar yarui haiba paw laibadagi mari lainaba singna miyoi sing thidokuna ngasi Jenims hospital da test tawkhibani haina su pauksi singi kuthang sina phungdoragli aduga atopa maru eba pawng taga pijage sathiraba laina laisa C19 nungsita sandakpa ngami study report Kudong tiningai oiraba C19 nungsita pairaga miyoi amadagi atopa miyoi amada sandokpa ngami haiba anawo study amadagi khangma ngangkhre United States ki University of Nebraska researchers sing satakiba study gi report palladuna agency gi pauna hai anaba miyoi amana leramba kada virus asi pungja khara hingduna leiba ngami hospital gi record mahik sing paklambasu researchers sing thengnaki Scientific Journal amada phongdokiba report palladuna agency gi pauna hai kanaguma miyoi amana anaba miyoi ga naksinadra sathiraba laina laisa C19 positive oirakpa yai maramaduna ana la yengbagi thaudang lawriba doctor amadi atai health worker punamakna matik saba personal protective equipment PPE sizinaba tangai fade Nebraska University gi researchers sing satakiba study asigi report kadai fawba thajaningai oibagi haiba chapchana khangdoknabagi matangda atopa scientist singna thijinba mathau tari haina report amana phungdorakli adumoinamak England gi chief medical officer na mamangna phungdokpa laikre madudi kanaguma miyoi amana mahik pakpa laimai natraga posak amada sokluraga masagi mamaida paiba matamda sathiraba laina laisa C19 positive oirakpa yai khudong thiningai oiraba C19 na phaklang thongi khutpai pham natraga dolan kapham gi nakal da thariba railing da pung humdraga ni to hingduna leiba ngame haina su poksi asina phungdorogli aduga haujuki C19 gi oiba India gi oina update ta India da C19 gi case lising ga satret henkre aduga siba mi masingna yakai gi manga sukre myam duga ina pablo so ki biyorsi myam ngakpi gani aduga anau hek update lakpaga update tawjarake